Security force na lamhen to hen basingda khut thadabagi maram karigino. State asigi law enforcing agency singna miyam gi punsi amasung lantung ngak sen bangamdre. Lamhen to hen basingna law makuta pasinduna mihat mipun yung kay may thaban singba war crime sing sathabada control to bangamdre. Law enforcing agency sing police amadi military paramilitary na singba forcing law and order amadi miyam gi punsi amasung lantung ngak senaba irang laiba mafam sing maruina sing amasung singyatam yagi. Tungan ba mafam singda security post hangna ba honabada miyam gi mayokta leiba lamhen to henba illegal migrant singna makoi gi lamni security changlakpa amadi posting hangba yaroi haibagi athingba pibaga loidana crime sing satharakpada first singna kadisu tawba ngamdana usuk yungbagum leiba tarbadi kaidongwaida law and order control tawba ngamloi crime control tawna leiba state force amadi central government na thajilakpa security force singna makoi gi mathau matam chana pangthokpa ngamdrabadi law enforcing leibagi wahanthok leirak State asida logi wang mada sangsalaki ba chin Kuki zogi miyoi kanglup singna state asigi apun ba saktam thugairaga makoi singita oiba tungan ba separate administration semgani haiba manglanda atamdana mitei miyam gi mathakta war crime satharaki ba chahi ani mapung phajilaglaba phawba center amasung state lengakna singna rakhiba singi mathakta lokhatpham thokpa thabak sing lokhatana matam chana sairak piba ngamdaba laibak thibani State asida lamhen to hen basingna lepa leitana sahi anirom satharakhiba war crime da miyoi chani hena sikre kaya amana thiba khangdana mangkhre makoina yung kaya mai thakibadagi miyoi lising hompurom relief game singla sangjafam lauduna hingbagi wahanthok yaudana hingle lamhen to hen ba chin Kuki zo narco terrorist singna mitei miyam gi mathakta satharagliba war crime asi yamna tangna thokpa khwaidagi tamthiba makhalgi crime ni lawi asiguma tamthiraba terrorism gi crime singda chenaba sing laksinaba India government gi kaidagi akhanaba thabak thoram sing paikhatpa uba fangtre asimakti miyam gi laibak thiba amadi hidden agenda ama leibagira haiba wahang leiragliba asida central government gi lusingba singna ngakpham thokte state asigi law and order control tauna bani haiduna governor kaya hongduna thajilakhe adubu irang laksinba ngamdabadagi makoi sing adu lokthokhraba matung January 3 da anoba governor oina Ajoi Kumar Bala wasak loduna mathau pangthokpa haukhre adubu laibak thibadi anoba Governor wasak loban namit adumaktada Kangpokpi district ki Saikul Assembly constituency ge manungsanna Kuki na khundaba mafamda BSF amasung CRPF lokthoknaba Kuki singna demand torokpagi irangda district asigi ASP Manoj Prabhakar aso open nangan khibata natana office langoi chansinnaba Kuki terrorist sing yauna masing yamlaba miyoina hona khibagi thodok adubo makoina lo makutta paisenbagi khwaidigi chawba crime ni Kuki miyamna horakiba irang aduda Myanmar based ki Kuki terrorist na makutta afaba makhalgi lan khusu khulai paiduna yawba viral video singdagi uba amasuk khanglabasu security force singi maikaidagi makoigi mathakta action amata lokhatkidaba sigi maram karigino tamthiraba crime za tharakiba sing adugi mathakta khut hannaba order pi dabagi maramna karigino security force singna masa ngak thokjanaba amadi police station langoi chansinaba honarakhiba adudagi ngak thokjanaba paukhum pi khidabadu laibak thibani Kuki terrorist singna crime sing sathabada security force singna free thaba amadi makoigi mafamda minungsigi miyenga loinana yengbagi thawong sing lesang sina satharakibagi mahai oina makutta lo paisin bagum lainga amasung miyamgi matakta makoina leirakibani lawi amaromda maraiba amadi miyamgi punsilan thungak seliba maitai singna makoigi movement laksina bahonaba matamdana security force singna athingba pibada natana phaba amadi hatpagi thawong sathariba sina maram oiraga central government na wathok asigi waroshin wari sarga porkani hairibasi yonglai melai naiba yong talyen chathaduna state ki apunbagi saktam amadi administration da akaiba thohanaba honaba political goiba lalong chathabani lawi law enforcing agency singna law and order ngakpa ngamdabadagi lamhen to henba singna law makutta paisen krabra haibagi chawna singnaba leire haina kangla fawgi editorial da iragli ahal ama isingda tasinbadagi irakna duna leikhidre yamna nungaitaba thodo ama oina Nambol police station gi manungchanna leiba Nambol leinambi turel gi mera khong maril da ahal ama tasinduna irak nabadagi leikhidre haire leikhidraba ahal ado Nambol awang leikai dagi chongtham chawwa chahi hompuga manga leikidraba apokpa chongtham tomba kawi hairi laibak thiba thodo asi ngarang nungtil pung anirom tarakpa duaida thokibani paosna makha tarduna hai halasi sarai hobagi anaba lei halasi hanjilakte haiduna mahaki nupina khongul liruba matamda mera khonggi turel torbanda halasina inkiba thela gari leramba thengnarakpadagi sangsinduna yengloba matamda irak naduna siraga leramba thengnarakibani hairi